Lexi Henbi hoina thoi adventure da chatpa numituni. Tomthina tawduna khunekta tawba mi singduga Martian bo hani yekduna leiba Caroline gi guest chenaba miyoi singduga thengnakhibani. Miyoi singdugi marakta ningthemgi mi yawbana phone tawrakani. Sir, kei paw lerege? Lexi Henbi Martian henja thoibi tho hiyang thanglom da leiri. Moi bo hatnaba khunekta paisa piduna mi nekhre. SP Koraugi machagi khojin thaurangni. Noina cheksina yengsilaga soidana baseno. Noigi khangna aina tawrakani. Aigi ichagi matuna maphau mapa ai leiringai tekhanba yaroi. Oi sir. Phare thamu. Ningthem phone thamkhibaga makokta plan kya ma yadkhrabani. Oiningba ama oiramduna so machabu soke thaurang lakpada Korogi macha khakna nate haiba ma khangi. Korogi khujin thaurang yaudana angang mana adugumba ngamgadaba nate haibase so hanjin kantharai. Hinja thoibibu machaga leibada kayam kaiba kaidaba haibase so mamuna khanglai. Present time. Hinja thoibi hospital gi bed mathaktoda drip yanduna tumle. Martian Lexi Henbi so angang dubu sangbiba oina lei. Moi ataidi mapanda leibani. Martian Lexi Henbi gi makoto tapna paisile. Yambo. Ai nang 12 exam loiba ngaiba ngamaroi. Ai 12 ti loikhige. Ai ga bunna leirakanda tamo. Kaigino yambo. Ai ni so hanai khriduni. Ai gidi mangtung yeknabana langoi chale. Aduna nanga nakna loinai khangmana nangunda jaina pi khitra ai mipaidaba ngamjai. Abema aduna nangbo inakta thamduna nakna yengsinba pami. Abema nang yambu mujingna gano. Nangna pamliba thabak tu faw yauna ai nangbo soidana chingkhatki. Nangbu lawre haiduna yumda namsilaga yambung nangi career manghaloigi. Inakta khak leibiyu haijabani. Sima khakte nang yabiyuba. Lexi Henbi makok tapna nomlae. Mana haiba yare haiba matawdu uttuna. Aniduna yengthorakpada henja thoibidi moibu nokmi yengduna leirami. Lexi Henbi makutu fasatle. Angang oiraso ikaibana mamai ngangsile. Henja thoibina. Mama papa bet. Noi ani tang nungshine. Aidi kashu nungshibide. Martian machagi magokta nungshina nanbiduna. Icha thoibiso nungshi mayam. Icha thoibina tumbadudane papa na haudoktaba. Kay nungaitrige nangbo. Sorhonba waba khara pharabo. Henja thoibi nangna mapira chenba haurai. Aima, icha thoibi kaidaurage nangbo. Kay nungaitre noba papa da hayo. Papa, ay mingonda pithokpigano. Ay papa ga lay pami. Papa laitradi ay tumlamdayda kanana isay sakpine. Ay kanana pambine. Ay mina tawbo pamde. Lexi Henbida amo makuthinduna. Ay noy ani khakna mama papa oiba pami. Martian machagi laibakta nungshina machinna thengduna. Papa icha thoibida lankre. Madung ichabu kanana su oiraroi. Nangdi papa gi sanani pangal thongnani. Naba thona pharo. Mama ikoi hum koi bachase. Papa pharage. Aidi papa lairadi naba su phaido. Ado papa mama ga first thengnabado aduda chasiko. Chatoini. Dr. Ron su changlai. Nongthang Lexi Henbi ubada angakpa mityeng ama yengduna. Ichan, narise noiga kai thoknage. Henja thoibina machin yangbai haunabi satkhumi. Aigi mama ne. Lexi Henbidi humang kang bahorakle. Nongthang thazade haigum yengi. Angang dugi chahiduga nupidu chahiduga yengnabada oithokpasu yadaw leite. Adubu mikupsigi oina nokmi henja thoibida onsanki. Henja thoibi nangbu sorhonbu waba khara pharabo. Phare kaka. Ado nang akhoi mama ga khangnabro. Nongthang henja thoibigi pulse rate BP ate loina check toraba tungda mayamdo hana thoknaba wa haikre. Noi thoklamo. Mayamdusu hoi hairamduna mari thoknakre.
Kaduda leihawriba haibabu bakhoi mari khaktamang ngaihawre. Nongthang Marshanda onsinna marupse ai kaidanum ujakre awareness program amada mali ado lexian biga kai mari thokna bige. Lexian bi chen da baiwado mi aman ani de hena khangna de. Marak sida nongthang so paudo ninfung di daraga mayak sengkhidabani. Mikup sida so nupado oiramgadra haina de khalaga asengma ama khangning mana hangbani. Lexian bi Marshanda haidokano haibago mamina ingitawi. Marsan so nongthang do lexian bigi imung manung di natre khangmana. Aigi girlfriend lohongbay waso lepna balore. Nongthang lexian bida mamito amukhak luthana yenglamdona Marshanda hensek tausi matago makhoto tingthokto na pisile. Hoini fare adudi aiso patient khara yenggadaba leiri amo mathang chabada thengnase. Hoi Nongthang magi card ama lauthokto na piraga se sina aigi card ni darkar tarakpada adom pau haibiro aiso haidokhrage. Marsan so nafe tawdona loksele. Nongthang thokre Lexian mina mamina haifit yengkhibadu ohoduna chatuna roomgi thongdolon sile. Icha thoibe nangdum tho mami ushalo papa na ne ichagi noksum isai saktoke. Marsan isai do tapna sakpa horai machagi makokta nungshina tapna nanbiduna. Meragi thabal bu ngamna ningthirabi Nangi maithong thajani Aibu amuk hanna pokpiribi nangni Chamlabi na tawdudi Thawai gishu thawaini Nangbu urum ni kuptugi Mamalipangam laroy Momonara maithong Tugi changdam ni ngay lairaroy Mapugi laman singam laroy Hayeng kau ba mahaki Laikol da sana runa ba Potharo kay doge naushum Sagli se tumlo Mangaw thira malang bawo Nang bukhajik taptha khoba Tamning ba na paudo inna chirol tauraro. Mayek dunara, konjal dunara, henja thoibi mamitap na ushanduna tumthakre. Lexian biso Marsan munung shina yengjerai. Marsan machabu ngayhak sumluraba tungda Lexian bidamit phamthamlai. Itap-tapa manba matawdogi marumda nungda sa amaso phumduna yauri haibadi khangjaba nate nupido. Khanghaude nupidubo walda namsinkiba Lexian bigina nupadubo yengi. Hojiki nupaduga nanga kay mari lene. Iringan bigi mabung na yambo. Mahana nangonda yengi mitiyengdo kayno. Aduga nangna mangonda aise losan mapami na kayge. Maya mangda pasabo oidabagi. Oh, jehendisini nangna hojiksu khalise. Nungayni nang. Marsan nubidoy makoto paiduna chinglaga thongdo hangdoi. Yambo. Marsan baikhomada onsinduna bai angang se ngamo. Lexian bi bakhatpoi kaiboy thohen bigi makoto yale. Thohen bina. Yambo kidobu yaurage. Abema nang ay mang thara chatke haibra natra chatloi haibra. Yambo aina kaidorage ba. Baikhomba Marsan gi machin khangmana khajik chingthoi. As, kaino arke, hospital ni se, fazana haina biya bangak sida. Kana dabada fingal ido kagino, amda taptause. Thohen bina, Lexian be, nang kay dorurage. Marsan na, Thohen be, iringan bihoygi surname amda hairo. Waheng mam oibani, kay dorage yambo. Marsan, nongthang na piramba karto da yengi. Manaram dabaduda, baikhomana yaliba makoto kanthokto na nupidoy manak changsale. Nang iringan bigi mabung neday nong thangse. Angang nan achunado am thidu kagino. Chalo, yam thona mang thaw. Aina mimang pumang naraktradi nang nungayroy. Lexian bi thohen bida konsale pakhat man mana haikhibani.
Thuenbi nupaduna sauridi maramdo khanglabagom. Sir, danung thangdi moi babagi mamanabi machani. Marsan nupidi makoto paiduna khangchingjingi. Aina la ohaise nana tadabra. Nang namit namai khangdagay miyamaksa thajalaura. Marsan nupidubu jingduna puraklaga garidudu namsili. Nahan makai asabu matawdi nupidudu uhandabani nupado. Adubu ngasidi manapay bayakidre. Garidu kanna thawraklaga miyut minay tawnaba lariba mafamduda purai. Caroline so hana layrami. Lesi hinbigi jabana nupadi makot paisili. Yambo, ay lale. Caroline, sibusalo. Yambo. Caroline na lesi hinbido kaamada jingsili. Makong makot pumasupon sili. Akiba phawragi ngamde nupido. Anganga oibaga adugumba akitusungba thawdok amukta mamangna thoktabaga. Kapna launabagi tariba makhonsingduda mamit usinduna akibado khangi. Marsan yot ama paiduna jangsalai. Nangumba kashu leitaba. Tutlawba anganga mana ingonda moithem lang thakpa aina khangwishira. Lesi hinbi khumde gina masado nikpa makai khangi. Nangbu hatpa ngamoidaba pangdaba mido manbra ise. Lesi hinbi nupadobu yinglai. Marsan jinbal jinglab singnaba minok ama noktuna. Nangi napa hingna halakpa. Natraga sina fanghanba haibase. Aigi kutalay. Lesi hinbi pakatna nupadobu yinglai. Aigi lambida khurok thanglakpa amata. Marsan na lemna thagadaba nate. Tingkhang yurabadi tingkhang na handuna lauthokpa thabani. Aigi kutlay nangbu iray layna fangkibana. Aina noy shenjaw paiba napado. Hairaga Marsan machin chingla usitana noglai. Mapabu ado mina lakjaba matawduda lesi hinbi sawningba nungaitabana mapihira cheli. Marsan nupidoy manak jangsali. Aduga mamayduda naanduna. Nangdi aiginida. Yambunggi abema oina adum layo. Lesi hinbi pendaba chakpa henman mana nupadogi mamayda matin sitili. Sa, nangmu minungsi poklubase. Ay, isana isa pawba tukachare. Tawimal masak khangdaba. Pheirijana nangonda kari lankrage. Angangdugi khalaga nangmu minungsi poklubase. Isagi asoibani khanglabaso. Ay, nangidamak lepke khalubani. Nanga naksinabadagi aingonda fangliba minok maisa michai miyamse. Nangidamak khalaga khanglubani. Aduga nang Marsan lesi hinbigi silakpa matindo makhutna daithoi. Adubo masaude nokmi tawduna. Sa haina mingauramnina sagil chatchalakpa taredana. Nangbu hoji aigi natena kanana haidoiba. Baba kadai lay. Noi babaro. Haye yumdoina chatlase aduga khango. Marsan lesi hinbigi pulliba singdo thadoi. Lesi hinbi hawatuna kina lay. Marsan nupidoy manak jangsali. Ngasay nung thangdo irik nganbigi kananeba. Lesi hinbi khumde tuminsum laysili. Marsan amukso hanjina. Kanane haibanoba. Nupido na sum khumdabaduda Marsan lesi hinbigi mamayda kupak na thazili. Nang narol thoktabra. Ay nangangbuwa da khumdrase nangise ay usitiro. Namay namit khangda kay nesala uro. Lesi hinbi khumde. Marsan nupidubu mangagsambayduna pamongdudu namsili. Nanggumana Marsan musingnaba natik nate. Aduga masimasu khangjilo. Nangmuna saniyadana aigi oigadaba adu karam chawba nupado aidi nate. Nang ngaside hauraga kaside hendokpa yaroi. Nangna narol chumdrifaw nayada ising marik ama phaw tahaloi. Napa aduso aina hatkani. Lesi hinbi kapchaba natana upay leite. Marsana kaduday thokidoy tawbaduda nupadoy makhong konduna kaplaga. Yambo, baba da kashu tawbigano. Ay lanjare ba. Babagi mamanabagi machani. Ay nabakat ba ay kibani. Ay lale. Marsan nupidoy makotobo inthokpiramduna chatkre. Caroline changlai. Lesi hinbi pasana layo. Baba kashu tawde. Yambung singasi tension amada laikre. Adunani, horen ingtharaga karafani. Che, baba kadai lege. Ay baba ka warip ta sana jage. Lesi hinbi.
Adudi aina ngamdi. Sarna nang kanamtaga wari sahanggano. Kasigi wangma lanhangano. Jaksina sinarami. Kayam kuinabo laini haige pakat kano. Icheso mafamsida laydoini. Somdana numidangi matamduni. Lingjel na ngasidi chak isingdo mana anamba sinlangdano tawi. Laymana mating panggi haraso mana matanta tawragi haiduna yawanjay. Mangal na hangbawaso kaya kumningdagum tawi. Mangal so yen khara layruduna chakumda changlai. Machathoy. Lingjel so haifele thoktuna diyang lamaga mana thokpa mathawdo onsenduna tawki. Mangal so chakum changlaktuna freeze-dagi khamena sinba maroi marang yen thongmada changadaba machalsingdo puthoktuna dining table-duda thami. Yen kangna ngawraga chasing asidi dada hauna thonggi. Lingjel khumde waso haide tumilay. Mana tawfam thokpa mathawdo khaktawri. Mangal poche singdo thamlamaga Lingjel gi manak changsenduna tungday nupidubu koli. Kaidawrageba aigi thawai machana ngasaydi sukthara laysibo. Kanana kay harakpaino dadada tamuse. Ay layringay moina ay nupibu thawai nungay handay habrado. Kay chaninge amta hayuse. Sawno ba. Icha sanana ne mama se sawali thawai nungay handay na hayangway engwanda puradi nangyang mangamgadraba. Mapidu fazinaba panakan na di hotnajabani adubo mangamdre. Khazai thakta lamhenbi pirangdo phajin mangamda sinthakre. Mangal na tapna mangolomda mamaydo lashinhanduna mapidu taythokpi mongmonso tawduna. Ayma kapchit pisidi. Nangi nungaytrido haijadi aina kamay khangdoinoba. Kapay mahutta nangna pamido aingonda hayoba nangbo. Dada, nang yahenbibu nungshibra. Mangal khangli. Nupiduna ngasaydagi miyoy amantana kauba ngang khumda chinta tawduna laybagi maramdo. Aduna maso sordo muktang onthaduna phaurakliba lamhenbe ihuldo namsinkhraga. Lingjelbu mathada chingsinduna konsali. Macha dadagi thawai macha. Hana so haikre hojik so haigi. Nangondagi hena nungshiba pamujaba ama hojikti aigi ifamda kanasu laytre. Nangi nungshibana thumatkraba thamoishina lamlanbi amatagi mafam hapnaba jaga leite. Ai nangnataba kanamta nungshidi machathoy. Mamang haiba mamang nanga thengnadringai punsido ai ningsingdre. Ningsingbasu pamdre. Haukiba mana otpada nangshu yawganuba. Lingjel mangalbu chena konsenduna pena kapcharae. Fungatuna layrambani wahana may chakto. Ngamli makhaiso khangnaba hotnaduna lakpani. Mangal na Lingjelbu mathadagi tapna lokthokduna mapidu taythokpi. Yarese kaplano nakok chitlani. Adui saru ay thabak tawgi. Nangyan tana inaksida phamaga yengulaw. Imagi kada amta changluse. Mangal so mamana haibadagi khanglabani. Adubu nupidugi mapukning yangjanaba haiduna. Law. Ani duso laymagi kada changlai. Lingjel ngasay manemda khazing hangkana khumlubaduna masadu inung nungay jade. Laymana mamay monda upsanduna layrambaduda jangsenduna laymagi pambomda paiduna. Ima. Layma son katuna mamawiyang lai. Lingjel tapna. Ay lankre ima. Isagi aningba apamba kara fongdok na bahot na bada. Kon kasi kankre. Namubom da ngakpiyo. Layma saude mamawbo nungshina konsinbiduna. Imaw na kahigi lalo ni. Nabiya maoyna mapuri babu seksinjaba kamanjabadi mahusani. Imaw da imana warawba sauba amatasu layte. Lalibadi imani. Ichagi pukjel imawgi thamoybu masak khangludabi imagi asoybani. Yaresi ima. Hawkrabadi hawkre. Hawkiba mabo ninda tawduna. Waraw puklong na badi kanaba layte. Ima so wakal henjina kanbirano. Ay so kaishu kandraba. Se ima lao. Jakomda namawga po na chag ising chanaba langmin na ruse. Mangal na. Hera, noy mani mamaw na paung na nungsine. Aduga ibu na atomi machadaw na inthoga thambibase thamoy kitang kaida. Laymanok to na. Tida, ang hawbasidi. Lao.
Somdana hospital dani. Marsan Paikhomba Loya Thoyenbisu punna leiri. Thoyenbina haibadagi ahumdusu khanglabani. Laisihen mina nupadubu kayam khanjaba nungshijaba. Thoyenbina Mama hoina yam chaibani mado. Thauthoktugi matungda aikhoinasu khongfamdo handoona fao phaniyam ngangjai tawrabani. Adubu mana enja thoibiga yamunga nungshibagi aikhoigi wado thosakidabani. Doctor Nungthangasu maga Mariam Talinade Nahandai Masasungamdana Labani. Marshana Adugamana Engonda came hygiene Kaino. Yambung Kok Sabatuda Mana Ehenma Mata Ningdabani. Yambo Lisihin Bidi Yam Chambani. Mayam Gasumana Dabani. Migi Awabana Mana Saru Yaraga Masagi Awabana Losinbani. Yambunga Enja Thoibigiga Kanbada Maha ahin kaya amaso tumkhidabani. Marsan tumin tarambadagi phone dulok thoktuna Caroline thariba number duda phone tawkhre.